MN Story Collection की पाव ताबीरबसिंबु तरामना उच्चरी हौजिक मरु ओइबा पावसिंग खंगहनजरी ECI na Manipuri yauna SIR gi ahum suba tangkak pangthoknaba sem sakhre exam mahut thahallaga RIMS ta thabak changlamba Jitendra jail youkhre miyam bulana lamjingbagi thabak tawrakliba condemn tawi lup taramari Chief Minister amasung Deputy Chief Minister Guwahati youkhre mi ama kar manungda nomaina panduna leiramle Ruchida Sarma the Women of India 2026 Award Pirakre Governor Balana Amit Saha Unakre Chushampur Maikedagi border fencing Athubada Haugadari Compensation gi wafam Yanakre Pakistan da security personnel Tara Manga Hadkre Ceasefire Lautulabasu Ukraine Masung Russia gi Marakta Kapsinakre Hauji Pauma Sakhaina Pijari ECI na Manipuri yauna SIR gi ahum suba tangkak pangthoknaba sem sakre Manipuri yauna state amasung Union Territory kunni thoida voter list gi SIR Special Intensive Revision gi ahum suba tangkak ki thabak lakliba numit kharani asidagi haunabagi damak Election Commission of India na sem sare haina commission gi official amana phongdokre Elector Koti Nifu Revision Taugadoriba Thaba Asi Kerala, Assam, Puducherry, Tamil Nadu amasung West Bengal gi mikhal leibana matam khara thintaduna lakhibani adubu numit kharani gi manungda SIR gi thaba asi hauragani Hauji fawagi leiba asi gi oina state tara amasung Union Territory ahumda SIR asi pangthokre state amadi UT Singh adudi Uttar Pradesh, West Bengal, Tamil Nadu, Rajasthan, Chhattisgarh, Kerala, Puducherry, Andaman and Nicobar Island, Lakshadweep, Gujarat, Madhya Pradesh, Goa, amasung Bihar ni. Masigi mathakta Assam gi oinashu special revision asi pangthokre. Pangthokiba SIR gi thabak sing asida punna voter koti maudra mapan ro revision tawba ngamkhre. Lemhoriba voter koti nifurom asi punna state taratare amasung Union Territory mangagini. Exam mahut thahallaga RIMS ta thabak changlamba Jitendra jail youkhre. AIMS All India Institute of Medical Science New Delhi na lauba CRE CAM Recruitment Examination 2024 da mahut thahallaga RIMS ta MTS multitasking staff oina thabak changlambadagi police na faraga Jitendra mina court na judicial remand pi badagi jail youkhre. Chahi asigi March kuntareta RIMS ki Deputy Director Administration na AIMS na lauba CRE 2024 da organized racket amana examination center khara da mahut thahanba fraud amadi namtha ki thabak chathare haiba chapcha na khangba ngamle haine Lafe police station da tawrakhiba report ki matung inna Jitendra mina tha asigi mangada Fakhibani. Faraba Jitendra Minabu Lamfel PS ki team amana CJM Imphal West ki court ta puthoktuna ngarang fawba remand lauthaduna police custody da leirakhibani. Imphal PS ki team amana Jitendra Minabu judicial remand gi prayer ga loinana CJM Imphal West ki court ta puthorakhi. Court na IO gi report aduda kupna taraba matungda Jitendra bu numit tara mangani judicial custody remand pikre. Miyambula na lamjingbagi thabak tawrakliba condemn tawi lup taramari. Lok Sabha gi MP office ki mi singna paw faungnaba watpadagi CSO taramari ki convener bu lana uhanbaga loinana miyam da lana lamjingbagi thabak tawrakliba asi condemn tawi haina civil society organization Kanglaipaki IPR Subcommittee Convener H. Babluna Khudye Piduna Thadorapa Chero Amana Fungdurakli. Chero Asina Hai Lup Taramari Ga Punna Chamina Riba Lup Ifsana ILP Gi Matang da 1996 Dagi ILP Chatna Hanbagi Iho Sagalapa Dagi Ngasi Fawba Kanamata Bu Foreigner Ni Haiba Laikidri. Adubu Handakta Nau Haunana MP na Gambir Shingi Matamda Lakpa Miyam Singbu Foreigner ni haina laugadori bra haiba si
ꯃꯤꯌꯥꯝ ꯃꯔꯛꯇ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯤ꯫ 1951ꯗ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯇꯧꯈꯤꯕ NRC ꯑꯗꯨꯒꯤ ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯁꯤꯡ ꯈꯪꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯊꯤꯝꯗ ꯂꯥꯎꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯗꯁꯨ ꯂꯩ ꯂꯩꯇꯦ ꯑꯇꯣꯞꯄ ꯑꯃ ꯇꯧꯁꯤ ꯍꯥꯏꯔꯛꯄ ꯑꯁꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯨꯋꯥꯍꯥꯇꯤ ꯌꯧꯈ꯭ꯔꯦ꯫ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯕꯨ ꯑꯅꯤꯔꯛ ꯁꯨꯕ ꯇꯔꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯉꯁꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟ ꯁꯤꯡ ꯑꯃꯁꯨꯡ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯠꯖꯦꯟ ꯉꯔꯥꯡ ꯒꯨꯋꯥꯍꯥꯇꯤ ꯊꯨꯡꯈ꯭ꯔꯦ꯫ ꯃꯤ ꯑꯃ ꯀꯥꯔ ꯃꯅꯨꯡꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯁꯥꯝꯄꯥꯠ ꯑꯍꯩꯕꯝ ꯂꯩꯀꯥꯏꯒꯤ ꯂꯪꯒꯩ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤ ꯑꯃ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯒ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯁꯣꯛꯂꯕ ꯃꯤ ꯑꯗꯨ ꯁꯉꯥꯏꯄ꯭ꯔꯧ FCI ꯔꯣꯗꯇꯒꯤ ꯅꯥꯎꯔꯦꯝ ꯑꯁꯣꯛ ꯆꯍꯤ 45, ꯂꯣꯏꯅꯕꯤ ꯄꯥꯎꯅꯝ ꯊꯣꯏꯕꯤ ꯀꯧꯏ꯫ ꯁꯣꯛꯂꯕ ꯃꯤ ꯑꯁꯤ ꯍꯧꯖꯤꯛ ꯅꯣꯔꯊ ꯑꯦꯋꯣꯁꯤꯗ ꯂꯩꯕ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯁꯣꯛꯂꯕ ꯑꯁꯣꯛ ꯍ꯭ꯌꯨꯟꯗꯥꯏ ꯕꯔꯅꯥꯒꯤ ꯃꯅꯨꯡꯗ ꯕꯦꯛ ꯁꯤꯠꯇ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯔ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯨꯆꯤꯗꯥ ꯁꯔꯃꯥꯗ ꯋꯨꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ 2026 ꯑꯦꯋꯥꯔꯗ ꯄꯤꯔꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯇꯧꯔꯛꯄꯒꯤꯗꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯅꯨꯄꯤ 100ꯗ ꯄꯤꯕ ꯑꯥꯏꯀꯣꯅꯤꯛ ꯋꯨꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ 2026 ꯑꯦꯋꯥꯔꯗ ꯃꯅꯤꯄꯨꯔꯗꯒꯤ ꯔꯨꯆꯤꯗꯥ ꯁꯔꯃꯥꯗꯁꯨ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ꯫ ꯒꯚꯔꯅꯔ ꯕꯥꯂꯥꯅ ꯑꯃꯤꯠ ꯁꯥꯍ ꯎꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯥꯂꯥ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯅꯔꯅ ꯂꯧꯈꯠꯂꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯃꯥꯏꯀꯩꯗꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯊꯨꯕꯗ ꯍꯧꯒꯗꯧꯔꯤ꯫ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯋꯥꯐꯝ ꯌꯥꯅꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯃꯅꯤꯄꯨꯔ ꯇꯨꯔꯦꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 43 ꯗꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 47 ꯐꯥꯎꯕ ꯀꯤꯂꯣꯃꯤꯇꯔ 27ꯒꯤ ꯑꯁꯥꯡꯕ ꯃꯐꯝ ꯑꯁꯤꯗ ꯐꯦꯟꯁꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯌꯥꯅꯗꯕꯗꯒꯤ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 3ꯔꯣꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯄꯥꯟꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯄ, ꯂꯣ ꯀꯥꯏꯅ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄ, ꯂꯣꯏꯅꯅ ꯑꯇꯩ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕꯤꯗꯕꯗꯒꯤ ꯌꯥꯝꯅ ꯂꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯐꯦꯟꯁꯤꯡ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯄꯨꯈꯠꯂꯒ ꯈꯟꯅꯕꯗ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯌꯥꯕ ꯄꯤꯗꯨꯅ ꯊꯕꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 43 ꯗꯒꯤ 47 ꯐꯥꯎꯕꯗ ꯂꯧꯁꯤꯟꯒꯗꯧꯔꯤꯕ ꯂꯝ ꯑꯁꯤ ꯄꯨꯟꯅ ꯍꯦꯛꯇꯔ 40ꯔꯣꯝꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ 15 ꯍꯥꯠꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈꯥꯏꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥ ꯄ꯭ꯔꯣꯚꯤꯟꯁꯇ ꯄꯨꯂꯤꯁ ꯄꯣꯁꯠ ꯑꯃꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯨꯁꯥꯏꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯄꯔꯁꯣꯅꯦꯜ 15 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯌꯥꯅ ꯁꯣꯛꯈ꯭ꯔꯦ꯫ ꯕꯣꯝ ꯄꯦꯛ ꯇꯧꯕ ꯒꯥꯔꯤ ꯑꯃ ꯍꯥꯟꯅ ꯊꯧꯖꯤꯜꯂꯒ ꯑꯦꯇꯦꯛ ꯇꯧꯈꯤ, ꯃꯗꯨꯗ ꯄꯣꯁꯠ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤ꯫ ꯃꯇꯨꯡꯗ ꯇꯦꯔꯣꯔꯤꯁꯠ ꯀꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯂꯕꯁꯨ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯀꯥꯞꯁꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯌꯨꯀ꯭ꯔꯦꯟ ꯐꯣꯔꯁꯅ ꯁꯤꯖꯐꯥꯌꯔ ꯊꯨꯒꯥꯏꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯁꯤꯌꯥꯅ ꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯑꯥꯔꯇꯤꯂꯔꯤ ꯑꯦꯇꯦꯛ ꯇꯧꯕꯗ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯈꯔꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ MN ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯄꯥꯎ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫